Kuki Singna namna Khundaba Kangpokpi district ka thangnana leiba Imphal West district ki Kanglatongbi ki Meitei khun singda Kuki Militant Singna ngarang numidang Nongmei Kapsillkpadagi mafam aduda leiriba Meitei Khunja sing Lanjennarure IT News na mafam adudagi fangba pauda thawdok asi ngarang numidang pung 9 lom tabada Kuki gi khul ahumgi maikaidagi Nongmei kapsinba horakhibini afaba makhalgi Nongmei sing sizinaduna kapsillakpa aduda asokapan yaukhidrabasu mipairaba Kanglatongbi bazar board leikaida leiba yumthong nipuromna khundariba Meitei sing yum thadokuna safagadaba mafam singda Lanjennarure hairi Kanglatongbi tamna Nongmei kapsillakhiba adu manak nakna leiriba Fongyang Gamsifai amadi Warfan hairiba Kuki singna khundaba khul sing adudagini Kuki singna Nongmei kapsillakpa aduda Kanglatongbi hauzik ngak senduna leiriba BSF ki personnel singi maikaidagi handuna khut thongnakiba leite paw asina makhata na hai Kuki Militant singna Nongmei Kapsillkpadagi lanjennakhiba Meitei sing ngasi ayuk masa masagi yumda amuk hanjinnarakle adumoinamak hauzik oiriba fibam asida tangdu leitana leiba haiba adudi oidre Aki akhang marakta leiriba mafam asida Manipur lengakna ahenba mityeng changbiyo hainasu Kanglatongbi bazar board lekai Meitei singna Manipur lengakta appeal tawrakli si tam na uriba khungang sidagi ni kapai Kuki khun sidagi Nongmei kapai se ahing pung 9 taramdai minit 10 walinge deki kapa hobuduna moi pung 8 phok kape moi na sumana kapa maram moi duna lakai de leiba khunja mayam aki akhang leiduna mayam loina khun lana chena hibna hingda aduga ayukta amka halakpani moi mayam se aduna sumaina ngala tana moina sum kapsala posidi akhoi di khulai laitabani khulai halaga kapde moina de ni kap khai kapaga moi amuk to khibni adu paliba sarkar sina si miyeng changjan biraga sumaina ngala tana kapi se khoi khungang sida leiriba Imphal West tagi akhoi Imphal West ki aroiba simana da leiribani khoi Kangpokpi district ka thangnaba mafam sida khoi leiriba khoi se laifam jafam khangdre moina sumain tawbasi leiriba sarkar paliba sarkar sina miyeng changjan biraga athuba matamda santi purangnaba honabiu lakai se laifam jafam khangdre akhoi yummakti mai thadokpi de habi wani lakai sida laifam jafam khangdre mayam ware thoga thabuk suba ngamdre nongmagi suraga chariba lakhoi khungangda leiriba khoi lairaba khoi sidi nongmagi sufam nompham khangdre moina ngala tana Nongmei kapsalabani na chaningai su leitadana yamna wanare lakai sida paliba sarkar sina athuba matamda miyeng changjan biraga lakai gi awaba sikhongnaba tawbiuna sarkar gi miyeng chingjanri